ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯁꯦ ꯍꯛꯁꯤꯡꯁꯦ ꯐꯪꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯗꯨꯝ ꯂꯧꯃꯤꯅꯦ ꯍꯥꯏꯔꯒ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯦ ꯋꯥꯈꯜꯂꯣꯟꯗ ꯂꯧꯃꯤꯅꯦ ꯍꯥꯏꯔꯒ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯤꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤꯕꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯀꯃꯥꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯁꯅꯥ ꯆꯥꯛꯈꯨꯝ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯊꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯌꯥꯝꯗ꯭ꯔꯕꯤꯗ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯟꯆ ꯑꯦꯟ ꯗꯤꯟꯅꯔꯁꯤꯗꯤ ꯃꯁꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯆꯥꯛꯈꯨꯝ ꯃꯩ ꯆꯥꯟꯗꯣꯔꯤꯕ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯗꯣꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯄ꯭ꯔꯗꯛꯁꯤꯡꯅꯅꯦꯕ ꯑꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯂꯥꯛꯇꯕ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯐꯪꯉꯛꯇꯕ ꯇꯥꯔꯗꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯔꯤꯕ ꯂꯝꯗꯨꯒꯤ ꯆꯥꯛ ꯇꯥꯡꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯐꯨꯗꯀꯤ ꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯐꯪꯉꯛꯇꯕ ꯇꯥꯔꯗꯤ ꯍꯧꯔꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯇꯣꯔꯤꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤꯗ ꯍꯦꯜꯊ ꯏꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯁꯤꯖꯤꯟꯅꯗꯣꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯄꯨꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯅꯦꯕ ꯃꯁꯤ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯋꯥꯔꯜꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯌꯦꯡꯕꯗꯁꯨ ꯐꯥꯔꯃꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯍꯥꯔ ꯆꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯅ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯆꯥꯕ ꯊꯛꯄꯗ ꯌꯥꯔꯣꯏꯗꯕ ꯃꯈꯩꯁꯦ ꯃꯤꯑꯣꯏꯕꯗ ꯁꯣꯛꯀꯗꯕ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯈꯠꯂꯛꯏꯕ ꯃꯈꯟ ꯃꯈꯟ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯀꯩꯅꯣ ꯔꯤꯁꯔꯁ ꯃꯌꯥꯝ ꯇꯧꯔꯒ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯗꯣꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯊꯥꯗꯣꯔꯤꯕ ꯇꯧꯗꯣꯔꯤꯕꯁꯤꯡꯁꯦ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯅ ꯔꯤꯁꯔꯁ ꯇꯧꯔꯒꯁꯨ ꯊꯥꯗꯣꯔꯤꯕ ꯁꯨꯗꯣꯔꯤꯕ ꯅꯣꯝꯗꯣꯔꯤꯕꯁꯤꯡꯁꯦ ꯂꯧꯃꯤꯁꯤꯡꯅꯅꯦꯕ ꯑꯗꯨꯅ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯂꯧꯃꯤꯒꯤ ꯔꯣꯜꯁꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯂꯧꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯆꯤꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯗꯕꯅ ꯁꯦꯜꯐ ꯔꯤꯂꯥꯏꯟꯁ ꯑꯣꯏꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝ ꯆꯤꯡꯁꯜꯂꯦꯕ ꯉꯥꯒꯤ ꯑꯣꯏꯁꯅꯨ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯤ ꯑꯣꯏꯁꯅꯨ ꯌꯦꯔꯨꯝꯒꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯦꯡꯒꯤ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯃ ꯆꯤꯡꯁꯜꯂꯒ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯆꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯂꯣꯡ ꯇꯥꯝꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯪꯉꯛꯇꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯀꯩꯅꯣꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯦꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯦꯟꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯃꯊꯧ ꯑꯃ ꯇꯥꯏ ꯑꯃꯗꯤ ꯉꯁꯥꯏ ꯍꯥꯔ ꯐꯪꯉꯤ ꯐꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯧ ꯎꯒꯗꯕ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯀꯣꯔꯅꯔꯁꯤꯡꯁꯤꯗ ꯆꯠꯄꯤꯔꯒ ꯑꯩꯈꯣই ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯣꯅꯦꯁꯂꯤ ꯁꯤꯟꯁꯤꯌꯔꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯀ꯭ꯂꯥꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯈꯪꯗꯕꯁꯤꯡꯗꯣ ꯇꯥꯛꯄꯤꯔꯒ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯁ ꯀꯩꯅꯣꯃ ꯀꯣ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯟꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯊꯧꯕꯥꯜꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯇꯣꯞꯄ ꯕꯤꯁꯦꯝꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤꯗ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯅꯛꯄꯁꯤꯡꯗ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝꯁꯤ ꯈꯛꯇꯪꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯔꯤꯂꯥꯏꯟꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗ ꯋꯥꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯗ ꯄꯨꯟꯅ ꯆꯠꯄꯤꯔꯒ ꯉꯁꯥꯏꯒꯤ ꯍꯥꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ मागी महई मरोंगी ओइगरा कोई थागदोबो मतमसीदा अखोगी एजुकेटेड ओइरबा अदुंबा एग्रीकल्चर ऑफिसर सिंगसे मोइना फजना अखोई अवेयरनेस स्कीम सि म्याम पांगथोकपिबो मतमदा अखोई अपुनबा मणिपुर सिगी प्रोडक्ट सिंगसे लाको मतमददि अखोई सेल्फ सफिशिएंट ओइबा ngamgani अरुन सनामसीदा क्वाइ कैनो लुरिबसे ngasai प्रोडक्ट सि पुथोगा फार्मर सिंगना अदुमतिक यामना होनरगा अखोई लौ मराम उबदा चंगिबा पैसा माइ चंगिबा लेबर चंगिबा मतमसीदा योनबा मतमदा अखोगी मागी कैनो सेनफमदो बेनिफिट ओइबा ngamdab tari farmer gi rate ओइगदो फार्मर कैनो सिंग हंदर कनेबा अदो मसिगी रेट की कैनो सिंग सरकार ना मतिक चाना फार्मर सिंग दा थोइबा प्रोडक्ट सिंग सिगी बेनिफिट ओइबा याबा अमदि मागी कैनो तौबा याबा सि सिनबिरदि लिगलम दि सिनबिरदि ngसागी फार्मर सिंग हंदरकपदो अकोइगी फार्मर म्याम अमा अकोइना थबक सुनिंगबा लेबसु माना थाददोइ लेबर दुगा मागी प्रोडक्ट लाक्तोइगा
पैसादुना यौब ngamdab तारे फार्मर ओइबगी खुदोंग चाबदो अखोय मियामदा फंगोय अदु ओइब तारे अखोयगी लैरिबा ऑन प्रोडक्ट सिंगसी फुटोक ngamdaba इंडिजिनस ओइबा मपानदगी लौब तारे मपानदा मु अखोयगी लेहौरिबा पैसा सिंग चमु चखिगनेबा अदु ओइब तारे अखोयगी मिपान तांगबा हाइबदो अदुम ओइगनी अदुना अखोयगी लैरिबा इंडिजिनस ओइबा प्रोडक्ट सिंग पुथोके तारे अखोयगी लैरिबा फार्मर सिंग इंकरेज तौबिबा स्कीम मखैसि ममुताना फार्मर खुदिंगमक्ते योहनबा ngamba amadi akoi ngasai har oresu matik chana akoi yohonba ngamba ko aduna tabida black ta thadokpa hek hek sana ju thengnam ge khabar hek yawa amadi yawa black ta har si sida thagre ching da pisan gre adu de pisa ata myamam leidana anu masigi line makai je clear fajan oi bir farmer sing mafam chana akoi leiba low ugada sing se masi matik chana to honba adi masida amaga leire akoi manipur gi kaino sing se lau uba loiraga lau pari ekar lising myam ama sahim de lau ama uba loiraga manghal laga myam am leba masi awareness program si yam important oi masida lau uba loir matungda ti lau alu chanam thaba ya ba sing se masi awareness program spirit sarkar gi steam makha da to bi ta di mapale koi ti lau loroi mapale koi alu lau roi ba chanam lau roi ba adi ngasai mapung khar ka tang da thai ba akoi chanam alu ti lau se aduna atei lau ekar lising li hojik lau hek uba loir matungda mathang chaigi lau uba natanadi yam manga lei masigi program se su mieng junction bitari ngasai gi self reliance oiba amani mi pan tang da manipur haido oigani smain thang